Handa Krisampat Konjengleikai the Numidang the Mai Kapagi Todokta, Nupi Mayauna, Mio Manga Sokan Kiba Todokta Chenaba, mastermind ni Haidaba Manur Mayum Barish Sharma, Court na wild Chataraba Matung, Numitara Mangani, Kashum Sang the Tamna Bakangan Cray. How Kiba Numit Karani Mamang the game, Mahaki Matakta case file Torok Patage, Nasi Fawa Police custody the later Club Matung, Infal Police Station, the case a Sigi Matanga, Ayo Oidepa Sub Inspector M. Advankov Singna, Kota, Prayer Amatorake, Prayer to the Maroina Palibade, Police custody the lady ngaida interrogation chathaba matamda Barish na phone dorokpagi matung inna .45 ki pistol ama magazine ani kapa yariba marukun nongmai license amati amuba machuge registration number yaudaba bolero ama fagat pangamki masida sunatana thodok adu da sizinaba 4-wheeler ama 2-wheeler ani amati atay khutsu khulai khara fagat kadaba watli hairi ma pu makata na wahang pa hung tawbuda atay kana yaupage haiba takthuku haiba yade hairi nongmai kapagi thodok adu da 9mm Docking Amadi, .45 ki ahangba cartridge sink Punkibane, 9mm ki pistol recovered Tobang Amdri, Todok atu the mastermind Oilibasi, Mahakne, Mahagna Kudima Kangani, Maramasina, Numitara Mangani, Kashum Sang the Tamduna, Hena Akanba, Wahang Bahong Tonaba, Haizaki, Tawbatabu, Kota Masamak Putopada Kudong Chadaba, Legadaba, Miam, Hupchit Lakadaba Amade, Mahak Masagi safety Oinabagidamag video conferencing Kotanga, Kota Putopa Yahanbiu, Lunina. Ngasi dagi tharaga November 10 faupa numitara mangani ke kaisum sangda thambada ayaba pibiu haibu wafam thamki court na nakalani maki wafam munna taraba matungda Barish Sharma po kaisum sangda numitara mangani thamba yabagi raya do takibani hairi